Laibak asige hauzik lengak pairiba Narendra Modi ne lusingba anisuba termge lengak asina chahi ama mapung farakpagi palan thoram ama ngarang Thobal district ki Wangkhem Kendra BJP na sinduna yairipokta leiba BJP Manipur Pradesh ki spokesperson Dr. Nimaichan Luang gi yumda pangthokre Thobal district ki Khangabok bazar dagi Bangalore da leiba company amada thabak tawduna leiba chahi kunmathoi rom suraba nupa macha ama Haukiba Jun ki tang ahum gi numidang wairamdagi mafam khangdana mangkhre haire hairiba nupa macha se Bangalore Hebagodi police station gi manung chanba Boma Sandrada leiba SFO company private limited plastic division da thabak tawbani haire TOMTV na akhanaba paudam oina sandokhiba Langol aying leikaidagi Moirangthem Rajesh ki anaba amadi imungi awaba phibam urubadagi Ngarang Maria Montessori School Koirengai Imphal East ki 2005 metric base na imungi mating oinaba amadi Rajesh ki ana layeng da kharadang oirabasu mating oinaba gi pandamda sel oina lupa 18 mating pangkhrai Salai apunba nupi lamjinglup Sanulal na singjamai kendra gi oina Manipur College ta hangliba quarantine center da chana thaknaba polam sing mating pangkhrai ngase yuk Sanulal gi thongmi singna polam sing adu Manipur Legislative Assembly gi speaker Yumnam Khemchan gi khuthang da khusinakhi Malem gi oina COVID-19 positive oiba mising lakh 69,000 ga chani ga 12 sukrai Laina asina maram oiduna laikhidaba mising na lakh 3,000,000 ga chatret ga 19 sukrai India gi oina hauzik fawda positive oiba mioi lakh 2,93 ka chatruk ka kunithoi sukrai amadi laikan abang amdana COVID-19 na maram oiduna laikhidaba na mioi 3,000 ka 9,93 sukrai